India की leimai dagi maru phangna mangkhraba Congress Party da leibak asigi meeyam na karisu asha toudre haina Bharatiya Janata Party Manipur Pradesh की General Secretary P Saratchandra na phongdorakli niti aipa chutekta leiba thamba sanglen da pangthokpa paugi mifam amada wafam asi phongdokladuna mahakna makha tan hai Manipur da narco terrorist singna chatharakli ba lan asigi mayokta sangsiliba lanjong asi lakliba Manipur gi Lok Sabha election da MP ani mai paknaba honabagi thawong ni haina kundrakpam asigi MLA thokjom lokesona phongdorak pasi leibak thibani speaker fawbo oiramlaba luchingba amana Manipur gi oiriba phibam asida haihanningdaba wafam kya phongdorak pasi BJP na akan mamongda condemn towi Congress Party na sinduna lagliba January thada Indian National Congress ki President Malik Arjun Kharge amasung Congress ki luchingba Rahul Gandhi na luchingduna chatkani haina thaurang tawriba Bharat Nyay Yatra si mai pak pangamgadawribra Congress के लुचिंगबा राहुल गांधी ना चलुबा मफम खुदिंगमक्ता बीजेपी ना मिखल माई पाकलिबनी मसिगी मरमदी कांग्रेस के असेंगबा मगुन अदु मियामना खंगनरकपदगिनी मणिपुरदा मिखल यामना माई पाकलंबा कांग्रेस पार्टी मिहुन मंगा हेना माई पाकपा ngamdrabani मिहुत चामगा निफु मंगा लैबा लोक सभादा कांग्रेस के मिहुत यांखै सुबा ngamdre मसिना लैबाक असिदा कांग्रेस पार्टी मरु फंगना मुलगले हाइबगे मयेक लारबा खुदमनी बीजेपी ना कांग्रेस मुथलसी हाइबदी पक्कने अदुबो कांग्रेस पार्टी ना बीजेपी मरु फंगना मुथलसी हाइबदी पक्लरोय हाइना सु महान मखा ताना फोंदोखी नरेंद्र मोदी ने ngasi zero balance hangaga kainu punamakta direct DBT direct benefit transfer tawraga paisa amata manghandana phangali moi matamdadi paisa je kaithoni kaithokpadagi sum khara lupa chama phangado mido mapu du yogo matamdadi sum khara kahu torga ayo kan lupa manga da phangya sumaina sason torba congress ngasi india gi leimai dagi maru phangna muthatnaba BJP ने चंगसन की बदो अदुना मरम ओरगा BJP ना शासन तौरिबा मतमदा कांग्रेस ना ngang मंगांग मसे ताबदा मियाम सु ताबदा के तानिंग दे